Manipur gi irang asida leikhidraba meeoi kharagi aroiba mathou-mangam pangthoktanaba amasung gratia loudanaba CSO kharana athingba pire haina irang asigi matangda Supreme Court na shemkhiba Justice Committee na maral shikhre. Manipur da thokliba irang asigi marik chumba ground report puthoknabagidamak Supreme Court ki pauktak amagi matung ina shemkhiba committee asina field da chatuna thijin humjinbada fanglakpa report sing Supreme Court ta langkhatkhe. Jammu and Kashmir ki hanagi Chief Justice Gita Mitalna Luchingba Committee ki report aduda Manipur ki irang asida leikhidraba meeoi marifu nipan ki aroiba mathou-mangam pangthoktanaba amasung leikhidraba singi imung manunggi meeoi singna ex gratia loudanaba CSO kharana akano moongda athingba pire haina maral sikhe. Hairiba meeoi marifu nipan ki thawai yaudraba hakchang sing ado hauzik Imphal gi mortuary ahumda thamle thawai yaudraba hakchang sing ado imung manunggi meeoi singna lauduna aroiba mathou-mangam pangthokpagi apamba leirabaso athingba asina maram oiraga thabak oina pangthokpa ngamdana leire. Masina Manipur da thokliba irang asi adumuk mai chaktuna leinabagi achoba maram ama oihalle. Loinana mari leinaba authority da oithokpa yaroidaba demand sing Tanabagi maram amasune report aduna makha tana hairibade furup anigi marakta yengthinaba adumak leinaba amasung Manipur da mahausagi tangdu leitaba phibam hanjilakpa pamdaba meeoi sing leirabra haibagi chingnaba lei. Masina maram oiraga NGO gi petitioner kharade Supreme Court ta hauzik thokliba irang asigi matangda achum wafam amata fongdokpa pamde. Leikhidraba singi aroiba mathou-mangam pangthoknabagi damak tongan ba mafam mapanda Manipur government na cremation amasung burial ground thamduna leikhidraba singi imung manungna makhoi gi apamba mafam khananabagi tanja so piba leikre. Adumakpu CSO kharana Manipur government ki thorang asigi mayokta leiduna leikhidraba sing ase mafam chadaba amada punna aroiba mathou-mangam pangthoknaba honare. Masina furup ani ki marakta hena irang thoraknabagi machak amo oihale haina so report aduda makha tana palle.